Hello Isnausing ahan pamaktada isinaw mayambu ikoknona khuramjari ngasidi isinaw mayang yofamda wafam mata sengdoksage aise hanadi akoigi nongmagi fongiba sefong khabardagi maruiba ipau khangkalaga pathoksaramani aduda akoigi mi se kanamtani yengbidaba aigi channel se adudagi aise mukbang doino onthoksabani ado isinaw mayamna channel asibu support tawbiyu ado ngasigi langjariba mathel sing asina akoigi hawai kalandri thongba ama leire adagi yerum adagi sina yongchak iromba adagi kotnabaga leire adi chaba horasiko